कोई जे करो तौरे तायल खोवान मनिंग लेकाय दा चलगा कोई की इने थौदाम पेचा देवी माकी लायेंग ना बै दमकता कोई इरमदम तेंगबांग लुफना sur okramai Facebook account sidagi akoina video amka upload tokjagi mayamgi mateng pangbiyo bai damakta na mayamda haijagi bugido adugi mayamna mateng pangbirabo paisa sing do koina collect torga hojiki ine sigi mayumda koina ngasi numit 26 February 2022 numit sida koigi ine gi masamak to koi paisa se sinarame aduga iramdam tengbang lufki site gi su angamba mateng toromem ado mayam na GPay ki khudang da 1410 smain toroga mateng torba eduga akoina akoigi site su pesa kitang hapaga 2500 adwaina pirame adana lamdam sile bi be chilaw sin su ine sigi kitang mateng tobiyo yamna su noite wakan su yam noite ko aduna yara gadi koi irandam sida lai bi be chinaw sing su inegi thoi kan mate kitang mayam mateng pangbiyo na haibo hom thamjaraga matang sida koi video selection jage aduga matung ta ba su irandam tengbang lufki ta okada ba thabak thorom mayam du mayam na support tobiro do any akoi gi mateng angamba akoi na ngamjaga da ba mateng ogadi akoi irandam mukti da makta koi na dum pangjage akoi ta dum contact tobiro koi gi contact number dum 8131885622 sida dum contact tobiraga koin angam mateng pangjagi haibo hom thamjari thank you all